Security Force na KANGPOKPI District ki tongan MAPHAM kya da Thiba Humbagi Thabak Chathabada Khutsu Khutlai kya Phagatpa Ngamkhre HAIRI Police tagi phangba pawo man hai KANGPOKPI District ki manung channel leiba mongbung jingsang da Thiba Humbagi Thabak Chathabada bolt action improvised 303 rifle ama 303 rifle 2 12 bore single barrel gun ani high explosive 36 hand grenade mari long range improvised mortar ama bawhang wireless set ani kapayariban nongmai maru kunithoi mark 3A2 granite ama Phagatpa Ngamkhre HAIRI nakalamarom district asimaki gobazang da Thiba Humbagi Thabak Chathabada .22 gi rifle ama rifle adugi magazine ama single bore barrel rifle ama 9mm pistol ani pistol adugi magazine ama 7.65mm pistol ama pistol adugi magazine ama detonator yaudaba high explosive 36 hand grenade ama sinus grenade ama amadi kapayariba maru ahum Phagatpa Ngamkhre haina supawas na makhatari